Ahmedabad London da paiba Air India gi flight kaikhre air hostess oibi manipuri ani yauna flight aduda tongkiba passenger chanigani funi thoigi maraibak tambangamdri Ahmedabad ki airport ki passenger chanigani funi thoi puraga London tamna paiba Air India gi flight ama paikhat pada ngai ringai da kaikhre numit yungba matung pung amaga minute 65 tabada crew member taragani thoi amadi passenger chaniga kontra tongba Air India gi flight adu Gujarat ki Ahmedabad airport gi paihat khibani haina Gujarat State Police Control Room gi report na phongdokli Boeing 787-8 Dreamliner adu London gi Gatwick tamna paigadabani adubu plane adu hek paihat khibaga mikup kharagi matungda mai horakpadagi miyamda chawna mi paiba poknaki MATOU KARAMNA plane adu kai khibano haiba hojik maki oina chapchana khangmangamdri plane manungda tongkiba passenger amadi crew member kaya yamna sikrabagi haiba dusu chapchana khangmangamdri thodo hokpamda mi kanba amasung mating pangbagi thabak pai khali haina report amana makhata na phongdorakli thajaba yaba source amagi matung ina plane adu da tongkiba crew member singi manungda Manipurdagi nupi ani yawi hairi Hariba crew members sing adudi thawal awang laikai dagi Nganthoi Sharma Kongbrai Latpam apokpa Ija Sharma amasung Chekon dagi Lanmung Kem Singchanni makhoi ani sikre haibagi chapchaba pau phangba ngamdrabasu plane adu kai kiba maramna thawdo aduda soidena siram bayai haina thajanari atopa report amagi matung ina Gujarat ki chief minister oiramba Vijay Rupnishu plane aduda tongki hari Air India gi spokesperson amana news agency da phongdorakpagi matung ina Ahmedabad gi London tamna paigidaba flight ama kaibadagi misi mina thokli adubu hojik fawgi oina miyoi kaya sikrabagi haibagi pau chapchana phangbangamde hairi thodo adu thokraba matunga Union Home Minister Amit Shah na Gujarat ki chief minister Bhupendra Patel state ki home minister Harsh Sangati amadi Ahmedabad ki police commissioner ga wari sana duna laibak thiba thodo asigi matangda central government na pangba yaba mateng pumnamak angamba thakta pangani haibagi thajaba piki Ahmedabad airport manakta plane kai bagi thodok thokle haiba pau hek phangbaga National Disaster Response Force NDRF ki team ama thajinduna mi kanba amadi mateng pangbagi thabak paikhana ba honari NDRF ki team ahum aduda puna personnel 90 yari atopa team ahum amasu Badodar dagi thodok thokfamda thunglakibaga loinana mi kanba amadi mateng pangbigi thabak thak thengnana yauseli report amana hai ngasi kai kiba plane adu numi ungba matung pung amaga mini kuntra nipan tabada passenger chani ga kuntra amasung crew member daragani thoiga loinana Ahmedabad airport dagi paihet khibani plane da tongkiba passenger singi manungda India macha chamaga humfumapan British macha yankai ga humdoi Canada macha ama amasung Portuguese macha taret yawi plane adu gi palo na Sumit Sarbarwal kawi amasung ko palo na Clive Kundar kawi Ahmedabad police ki control room gi report amana haribana plane aduna Ahmedabad airport tagi paihat khraba matungda air traffic control ATC ga pau fauna bangam khide runway number 23 dagi hek paihat khibaga ngaha ki matungda airport ki compound wangmada plane adu leimaida tarakhi kudakda plane aduna takiba mafam adudagi amamba maikhu mapai ama karakpa uki haina Director General Civil Aviation DGCA gi force amana agency da phongdoki athuba matamda miyoi kya sikrabagi haibagi matangda chapchaba report ama phangba ngamlagani haina miyamna thajanari narco terrorist sing na nongmai kapsilaktuna lau singu gi thabak da panba piribasi makha chatharabadi Manipur da soidena chak tangba thoklagani Kokomi farmers wing na sinduna uncultivated infected areas in Manipur haiba hiramda nongmagoi ba khananina bagi thoram ama Manipur Press Club ta pangthokre Khananina bagi thoram aduda Kokomi Farmers Wings ki convener AB Alangbam co-convener K thoibina chingbana saruk yaki Kokomi Farmer Wing ki convener AB Alangbam na chai chahi ani hena Manipur da kuki narco terrorist sing asina masagi lofam da mahai marong thaduna lokna bhona bada nongmai kapsilaktuna lawu singu gi thabak ta panba piduna lakli masigi labuk da thabak suba chatpada su central force sing thingba siguma kaya asi makha chatharabadi Manipur da soidina chaktang ba thoklagani Hiramasida Manipur lenga ki maikai degi sulokut pam thokpa thabak sing amadi mamang dalo uba yakhidaba amadi uraga lokpangam khidaba longmi sing ngasi chahi faraba fawba pifam thokpa compensation pidana lairiba sipi thok hannaba amadi kari karam tawraga law uba yanabagi damak thausil paikhat hannaba longmi sing pulaga khana ningnabagi thoram asi pangthokpani haiki mangna makha tana hai kariguma handak lakliba 2025 ki kharif season asidasu Athingba mayam ama thamjilaktuna security arrangement kari amata law dabida lawba
पानबा ngamdragadi Manipur asi khwaidagi potchai tangba khunai haibadu oigani government ki site gi mathau taba initiative lokatpiu haiba wafam so kokomi farmers wing gi maikaidagi mari leinaba singi pukning chingsilakli Central Force na Khumbong Bazar da leiba ima kaithal lairambi gi laisang thugairam lei panthoi vichanura maruf Arambai Tengol na kaukiba total shutdown odubu sagot pasing laksin na bahona bagi mingda Central Force na Khumbong Bazar da leiba ima kaithal lairambi gi laisang thugairam lei haina panthoi vichanura Maruk ki Secretary Komdram Ivem Halna Thadorok pa Cherol amana penda ba fongdoragli Cherol asin hai Arambai Tengol gi Tengoloi singfa ki bagi mayokta Manipur pumbada kaukiba numi tarani gi total shutdown adu ginini chanba numi ke hingnungai matung pung ani rom charak ba aduaida Imphal Jiribam lambida khongjang adu sagot pa sing control tawbagi mingda Central Force na thawong adu chatharambani asigumba mathong hoktaba thawong asi Khumbong gi ima ibel sing amadi kaithel gi ima sing amasung panthoi bichanura maruf na kan mamong da condemn tawi Meitei lining da singnarakpa siguma thawong sing asi makha tana chatharaklabadi Central Force singi mathakta non cooperation movement chatharakani haina su Cherol asina makha tana phongdoragli AT gi fighting commander Fazin ki bagi mayakta mafam kaya da wakan mifam chathakre Arambai Tengol AT gi fighting commander Fazin ki bagi mayakta tongan ba mafam kaya da wakan mifam chathakre Haukiba dang tareta Arambai Tengol gi army chief Asem Kanan CVI na Fazin kraba matung lamda masigi miyamna thawdu adubu yaning da phongdoktuna Banyawna akanba khongjang kaya changsinduna lakpa adugi makha chatharakpa oina democratic oiba khongjang changsilagani haina lauthokraba matung ngasi kwagaithel gari amadi hyangthang yauna tongan ba mafamsingda lakpa mairapai bisingna kwagaithel akham leikaida leiba community hall da wakan mifam chathakre wakan mifam aduda saruk yakhibi gari makha leikai mairapai bigi president Khatri Mayum Sarojana phongdokhibada inat lining amadi furup asibu kanjana bathoglakliba Arambai Tengol gi thaumi singbu faba punbagi thabak chatharagliba si lamdam asida leiriba mama oibi singna yaba ngamloi Arambai Tengol asi terrorist nate handakta CBI na Asem Kanan bu maral ama pisinduna fajin khiba si condition amata yaudana thadokadabani Arambai Tengol gi damak mama oibi kaya na mamang thaduna lepkani fage hairabasu mama oibi sing pula fabiyu Manipur thaba yaroi haiba issue sing na thainaba India lengang no honarakpa si laibak thibani athuba matamda fajin khiba Asem Kanan Thadorak Trabadi Makatana Mama Oibising Nakan Bakongjang Kaya Changsilagani Haiki. Nakala marom da Hokiba Jungi Tang Tareta CBI na Fazin Kiba AT gi Army Chief Asem Kanan bu condition amata yaudana Thadorakadabani Haibagi Davi Tauduna Pangai Bazar Bota Wakan Mifam Chathakre Imphal Eastern District ki tongan ba Mafam sing dagi lakiba yamlaba mairapai bising na chathakiba wakat khongjang aduda Arambai Tengoloi sing faba yaroi Arambai Tengol fabagi mahut mama akhoi oina fabiu fakiba same kanan condition amata yauduna thubada thadokadabani athubada lenga ama semgadabani Arambai Tengol faba yaroi ima leibakna yai fare haiba kholaw sing su lauki Thomjin duna protest tawgani hariba si aranbani AT ngasi June taragani thoi sagol sen numita governor na troga government ki loisang sing da thomjin duna protest tawgani hariba si aranbani asigumba karisu leite adumoinamak sit in protest ki khongjang oina chathagani haina Arambai Tengol gi general headquarter gi control room dagi thadorok pacherol amana khangalagli amarom da tonga ama sandoraktuna numit ase irang leigani haina sandoragli ba si miyamna thajabiganu anauba 18 fam haina kauba di addiction cum rehabilitation center amada miyoi ama thori yalambadagi laikana bangamdana leikidre Narang Konjel makha leikaida leiba anauba 18 fam haina kauba di addiction cum rehabilitation center amada miyoi ama center sigi toilet thori yalambadagi laikana bangamdana leikidre hari leikidreba miyoi adudi thobal haw khamamang leikaidagi Sanasam Choba Elias Jackson Kungamato Apok Leikidreba Sanasam Inau Elias Manglem Singh Apok Pi Sanasam Ongbi Thaba Debini Leikidraba Choba Tha Siginipan the Imung Manungi Miyoi Singna Center Sida Thamkibani Ngarang Nungtil Pung Amaga Minute Yankai Taruk Tarakpada Langthabal Kanchipurda Leiba Island Hospital Dagi Pau Pirakpadagi Imung Manungna Chatuna Yenglubada Asibhakchang Oina Leiram Kibani Hairi Hospital report ki matung ina Leikidraba Choba Ngarang Nungtil Pung Amaga Minute Tara Mangarom Tarakpada Aduaida Thari Yalubagi Kiasamaga Mari Lainana Hospital Asida Pukhalakibani Hari Adubu Imung Manungi Miyoi Singna Misi Asi Chingnaningai Oi Hari Achaugi Maref Tagi Hena Nemna Leiba Amadi Thari Yanbada Sijinai Hariba Tawel Napu Machu Adugi Kisi Kisin Fam Jaga Faubo Leitaba Toilet ki Faklangi Bar Aduda Chau Nakaramna Fam Laga Thari Yangadawribano Center Sida Chatuna Hangbadasu Achaubaga Leiminari Barum Met Singisu amaga chinkum amata manarakti haina imung manungna pendaba phongdoragli asibhakchang makha taba postmortem gi damak rims ki mok tamangrang thamkhre haibi wangoi PSC imung manungna case ama register tawkhre haibi Ahmedabad ta London gi Gatwick thamna paigedaba passenger chanigani phuni thoi puba aircraft ama kaibada Manipur dagi cabin crew oibi Meitei Nupi ama yauri India gi yamna thamoi sokningai oina thawdo ama oina Ahmedabad tagi London gi Gatwick tamna paigedaba Air India
B787 aircraft flight number AI-171 Dreamliner Khanghwde kaikhre. Thaudoksing asi nungthil pung 1:10 taba matamda Ahmedabad Airport tagi passenger 292 puduna take off taukraba matung pung 1:30 taba matamda airport adudagi iraflaftana leiba Magani Nagar gi area da flight adu kaikhibani hauzik faubagi oina flight adu matau karamna kaikhibano haiba khangba ngamdri thaudok thokfam da tongan ba forcing junction duna mi kanbagi thabak chathari kudong thiba nangkraba flight adu da passenger chanigani funi thoi tongkhibagi mathakta pilot ani amadi cabin crew tara su yauki passenger sing adugi manungda Gujarat ki hanagi chief minister Bijoy Rupani su taragani thoi suba passenger oina flight adu tongki flight adu director general of civil aviation gi captain Sumit Sabarwal amadi first officer Cliff Kundar na command tawbani hairi flight aduda tongkiba passenger sing adugi manungda British macha yankai ga humdoi su yauki hairi thajaba yaba mafam dagi fangba pawgi matung inadi khudong thiba nanglaba flight aduda yaukiba cabin crew tara gi manungda Meitei macha ama yauki mahaki maming Nganthoi Sharma Kongbrai Latpam Kawi Thobal dagi ni hairi laibak thiba thaudo adu thokraba matung Prime Minister Narendra Modi na nungaitaba phongdokhibaga loinana Union Home Minister Amit Shah amadi Civil Aviation Minister Ram Mohan Naidu thaudok thokfam da chatuna yengsinaba changsinkhre ngasi nungthil pung 3 helaklaba fawbada flight aduda tongkiba mioi 3 kanba ngamkhibaga loinana hospital da laikanakre hauzik fawbagi oina mioi kaya laikhidaba ge haiba chapchana khangba ngamdri